ꯑꯗꯣ ꯏꯌꯥꯝꯕꯅꯤ ꯍꯟꯗꯛꯀꯤ ꯕꯣꯠꯁꯤꯕꯨ ꯀꯝꯗꯧꯁꯤꯒꯦ? 5Kꯗꯩꯗꯤ ꯇꯥꯅꯤ ꯊꯥꯖꯗꯦꯕꯣ. ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯗꯁꯨ ꯀꯦꯟꯗꯤꯗꯦꯠ 5ꯅꯤ ꯆꯣꯡꯊꯣꯔꯛꯏꯁꯦ. ꯑꯗꯨꯗꯤ ꯌꯥꯝ ꯐꯩꯅꯦ. ꯑꯩꯒꯤ ꯋꯥꯗꯤ ꯇꯔꯥꯃꯨꯛꯀ ꯊꯣꯛꯂꯣ ꯍꯥꯏꯅꯤ. ꯑꯩꯈꯣꯏꯗꯤ ꯃꯣꯏꯗꯒꯤ ꯈꯔ ꯂꯧꯍꯧꯔꯗꯤ ꯌꯥꯝ ꯐꯔꯦꯗꯅ. ꯑꯗꯣ ꯍꯟꯗꯛꯀꯤ ꯄꯥꯔꯇꯤꯁꯤꯕꯨ ꯀꯔꯝꯕꯗ ꯇꯧꯁꯦ ꯍꯥꯏꯅꯣ? ꯅꯈꯣꯏꯒꯤ ꯚꯣꯠꯀꯤ ꯋꯥꯏꯁꯤ ꯁꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯅꯈꯣꯏꯒꯤ ꯚꯣꯠꯀꯤ ꯋꯥꯏꯁꯤ ꯁꯥꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕ꯭ꯔꯥ? ꯑꯩꯒꯤ ꯋꯥꯗꯤ ꯇꯥꯎ ꯌꯥꯝ ꯐꯈ꯭ꯔꯖꯥꯠꯅꯤꯀꯣ. ꯊꯣꯛꯂꯛꯏꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯃꯗꯩ ꯈꯔ ꯂꯧ, ꯑꯃꯗꯩ ꯈꯔ ꯂꯧ, ꯁꯦꯟꯐꯝ ꯑꯃꯗꯤ ꯈꯪꯅꯤꯗ. ꯑꯗꯣ ꯁꯦꯜꯕꯨꯗꯤ ꯂꯧꯔꯁꯨ ꯊꯥꯗꯕꯗꯤ ꯑꯩꯒꯤ ꯃꯤꯗ ꯊꯥꯗꯁꯤꯀꯣ. ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯅꯪꯒ ꯑꯩꯒ ꯋꯥꯈꯜ ꯃꯥꯟꯅꯔꯝꯗꯧ ꯃꯥꯜꯂꯤ. ꯍꯣꯏ ꯏꯌꯥꯝꯕ, ꯇꯥꯃꯪꯒꯤ ꯕꯥꯕꯨꯗ ꯑꯣꯏꯅ ꯇꯧꯔꯁꯦ. ꯑꯗꯨꯗꯤ ꯀꯥꯏꯗ ꯌꯥꯗꯒꯦ? ꯊꯥꯗꯔꯗꯤ ꯇꯥ ꯁꯥꯖꯧꯗꯣ ꯄꯨꯟꯅ ꯊꯥꯗꯁꯤ. ꯏꯌꯥꯝꯕꯒꯤꯁꯤꯗꯤ ꯋꯥ ꯀꯥꯏꯅꯔꯛꯀꯅꯤꯗ. ꯀꯥꯁꯨ ꯀꯥꯔꯣꯏꯗꯕ ꯃꯤꯗꯨꯗ ꯚꯣꯠ ꯃꯥꯡꯅꯕ. ꯁꯦꯜꯒꯤ ꯑꯣꯏꯅꯗꯤ ꯑꯩꯁꯨ ꯆꯥꯎꯅ ꯌꯦꯅꯤꯗ. ꯅꯣꯏꯅꯤꯒꯤꯁꯨ ꯑꯩꯅ ꯁꯔꯨꯛ ꯊꯨꯡꯉꯛꯀꯅꯤꯅꯦ. ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ. ꯀꯣ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯌꯥꯎꯔꯤ. ꯀꯩ ꯃꯣꯏ ꯁꯧꯒꯠꯂꯛꯏꯁꯦ? ꯅꯪ ꯁꯦꯟ ꯀꯌꯥꯝ ꯄꯥꯝꯒꯦ? ꯅꯪ ꯁꯦꯟ ꯀꯌꯥꯝ ꯄꯥꯝꯒꯦ? ꯅꯪꯅ 5 ꯌꯦꯜꯂꯦ, ꯑꯩꯅ 10 ꯌꯦꯟꯅꯤ. ꯅꯪꯅ 10 ꯌꯦꯜꯂꯦ, ꯑꯩꯅ 30 ꯌꯦꯟꯅꯤ. ꯇꯥ ꯁꯥꯖꯧꯒꯤ. ꯍꯣꯏ, ꯇꯥ ꯁꯥꯖꯧꯒꯤꯗꯃꯛꯇ ꯁꯤꯕ ꯀꯤꯕꯤꯗꯧ ꯃꯤ ꯅꯠꯇꯦ. ꯑꯝꯇ ꯆꯪꯒꯦ! ꯀꯔꯤꯅꯣ? ꯃꯤꯒꯤ ꯑꯔꯦꯝꯕ ꯆꯥꯗꯗꯤ ꯅꯈꯣꯏ ꯍꯤꯡꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯚꯣꯠ ꯂꯦꯞꯄꯤꯁꯤꯕꯨ ꯅꯣꯏ ꯅꯃꯥꯔꯣ ꯅꯄꯥꯔꯣ? ꯚꯣꯠ ꯅꯛꯁꯜꯂꯕꯅꯤ ꯈꯨꯔꯨꯝꯅ ꯇꯧꯁꯟꯅ ꯂꯥꯛꯑꯅꯤ. ꯍꯦꯟꯅ ꯃꯤꯕꯨ ꯂꯩꯌꯦ ꯈꯜꯂꯤꯕ. ꯋꯥꯀꯩ ꯁꯣꯏꯅꯥꯎ, ꯅꯈꯣꯏꯒꯨꯝꯕ ꯃꯌꯥꯝꯁꯤꯅꯅꯦ ꯍꯨꯔꯥꯟꯕ ꯇꯝꯕꯤꯔꯤꯁꯦ. ꯃꯣꯏꯗ ꯚꯣꯠ ꯄꯤꯗꯣꯏ ꯁꯔꯨꯛꯄꯨꯗꯅꯦ ꯚꯣꯠꯀꯤ ꯅꯨꯃꯤꯠꯇꯣ ꯌꯨ ꯊꯥꯛꯇꯨ ꯂꯩꯊꯣꯛꯀꯦ. ꯉꯥꯎꯊꯔ ꯂꯩꯊꯣꯛꯀꯦ. ꯁꯦꯟ ꯈꯔ ꯄꯥꯏꯔꯗꯤ ꯚꯣꯠ ꯍꯦꯛꯇ ꯂꯦꯞꯄ. ꯄ꯭ꯔꯖꯥꯒ ꯅꯨꯡꯁꯤ ꯁꯥꯖꯟꯅꯗꯅ. ꯚꯣꯠꯀꯤ ꯋꯥꯔꯤ ꯁꯨꯡꯇꯥ ꯇꯥꯅꯤꯡꯗꯦ ꯑꯩꯅ. ꯑꯩꯅ ꯁꯥꯜꯂꯤꯀꯣ. ꯏꯌꯥꯝꯕꯩ ꯋꯥꯁꯤꯗꯤ ꯈꯤꯇꯪ ꯍꯦꯟꯃꯟꯗ꯭ꯔꯣ? ꯏꯌꯥꯝꯕꯁꯨ ꯀꯅꯥꯏ ꯃꯆꯨꯝ ꯆꯥꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯦ. ꯈꯤꯇꯪ ꯀꯥꯟꯅꯕ ꯐꯪꯒꯗ꯭ꯔꯅ ꯍꯥꯏꯕ ꯋꯥꯅꯤ. ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯦꯟꯗꯤꯗꯦꯠ ꯑꯝꯇ ꯃꯥꯟꯅꯗꯦ ꯈꯪꯉꯦ. ꯉꯁꯤ ꯅꯪꯅ ꯉꯥꯡꯉꯒ ꯄꯨꯊꯣꯛꯑ ꯆꯥꯏꯁꯦ ꯀꯔꯥꯏ ꯃꯔꯝꯅꯣ ꯈꯪꯉꯦ. ꯑꯉꯧꯒꯤ ꯃꯔꯝ ꯅꯠꯇ꯭ꯔꯣ? ꯑꯉꯧꯒꯤ ꯃꯔꯟ ꯀꯥꯏ. ꯑꯩꯁꯦ ꯑꯉꯧꯒꯤ ꯃꯔꯟꯒ ꯆꯥ ꯃꯥꯟꯕ꯭ꯔꯣ? ꯏꯆꯟꯅꯨꯄꯤꯗꯨꯅꯅꯦ 2,000 ꯄꯤꯔꯛꯄꯗꯨꯅꯅꯦ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯑꯣꯐꯔ ꯇꯧꯏ. ꯈꯪꯉꯦꯅ? ꯅꯣꯏꯅ ꯅꯊꯤꯕꯣꯡ ꯑꯍꯥꯎꯕꯁꯤꯡꯁꯦ ꯄꯤꯖꯕ ꯉꯥꯛꯇꯅꯦ. ꯊꯤꯕꯣꯡꯒꯗꯤ ꯄꯟꯅꯒꯨꯝꯁꯦ. ꯅꯪꯗꯤ ꯑꯩꯈꯣꯏꯅ ꯄꯤꯖꯕ ꯅꯊꯤꯕꯣꯡꯗ ꯅꯪꯗꯤ ꯀꯩꯗꯧꯕꯩ ꯊꯩꯌꯥ? ꯁꯤ ꯑꯉꯥꯡꯁꯦ ꯑꯩꯒꯤ ꯊꯛꯇꯒ ꯋꯥ ꯉꯥꯡꯉꯤꯅꯦ. ꯀꯨꯠꯇꯤ ꯍꯧꯅꯒꯨꯝꯁꯦ. ꯃꯁꯤ What the hell,